Center amadi state laingakna lamdam masibu Mahousagi Phibam Hanjillaknaba Hotnabada Thugainaba Hotnariba mioisingi mathakta laingakna chapchaba action soitena Lourakani haina Konthaujam ACG MLA Dr. Sapam Ranjanna Fongdokre Imphal West ki manung chanba Yurembam awang laikai da leiba apunba chawkhat thaurang lupki taraga humdoi shuba Foundation Day gi thauram ngasi pangthokre Yurembam awang mamang laikai gi community hall da pangthok pathauram adugi manung channa lubasigi laikhidraba thaumi singi mafamda laisu katuna ikai khumnaki Kulasigi chahi yamlaba ahal singda lubasigi maikei degi dingtham thagi fi khudol tambaga loinana sanaroi singdasu achamba khudol piduna pukning thaugatki thauram maduda saruk yakiba MLA Dr. Sapam Ranjana Fongdokibada state asida atuba matamda Miyamna Pamnariba popular government ama soidana laklagani masigidamag center gi BJP gi luchingba singi mityeng makada state asidagi kanglo forup khaidana BJP gi MLA singi apunba mifam pangthok pahore asumna state asida tangdulai taba fibam puraktuna lengak semnana bokhonaringai matam masida miyoi kharana anauba irang thoknana basillibasi lengaki maikeidagi chapchaba action adumak lokhalakani haiki ngasigi thauram adugi manung channa apunba chawkhat thaurang lup asigi nauna thau pugadaba miyoi singsu khanki Manipur BJP legislation ayamba moy ani ohum bodi magi family problem plus magi health condition yadana ahoy ohum yaw gide ani plus amana my family problem ohum yaw gide otherwise loina mak yamna phaba beginning ni hana punbaduna khara keno tawaga so 100 is loina mak BJP ki legislatures puna mak akoi central leadership ki median makhada pullaga yamna phaba beginning amane hajening this sarkar bi moy semi na bigedam process any process ne